National Sports University ki mapung phaba BC amadi din athubada lauduna Imphal da phamanduna mathau tawhannaba thabak hauhallagani haina Union Minister of Sports Independent in Charge Kiran Rijijuna haikre. School amadi institute singda September manga da Teachers Day pangthokpa Joint Student Coordinating Committee na athingba thamle haina JSCC ki convener Peter Lystrom na phongdokre. Babies na misi ki mayokta JC na kaukiba pung nifunipan ki general strike sathari mafam kaya da miyam na lambi thingli Chief Minister amadi landhone ki mitam mai thakre. Sathari ba pung nifunipan ki Manipur pumba ki general strike asibu saugat aduna ngasi Imphal West District ki Khumbong amadi Khaidem ki maira paibi singna Khumbong Bazar da wakat mifam sathaki. Yaripok Bazar da sumaikai adom gi maira paibi amadi kaithal phambi singna ngasi ayuk angan badagi hauna general strike saugatuna lambi thingbagi khongjang sangsin khi lambi da lakpa gari sing chelhan khide. Ngasi ayuk pung amarom taba matamda Lilong Police amadi Anti-Social Element Prevention Youth Committee Lilong Chingkham makhalai kaina chathakhiba drive da miyoi ama masagi mayumdagi mayai kaba nisagi potlam singa konana fare. Imphal More lambi paring gi khudeng thabi check post da vehicle extra machine thamdabana lambi paring asta chatliba miyam amadi gari driver sing awaba kaya mayoknari. Rems Hospital gi hostel da leiduna Dr. Tamniba Mahiroi Singh gi insang da tin yawi haibgi wahauda ngasi ayuk Mahiroi Singh na irang haurakre. World Martial Arts Union Sinduna South Korea ge Chungju Stadium da laibak cham ka supna tarukna saruk yaduna chathari ba taranipan suba World Martial Arts Festival gi saruk ama oina pangthokhiba manga suba International Thangta Championship ngasi loisinkhre. Lan cheluraba bebisna gi imung ngasi nungthil yumda halakre. Police na statement laubada cooperation piroi daba leite aihak mirot sunatte tawbatabo statement piba matamda miyam khangna CSO sing yauna media gi mamang da pijage haina laikhidrabi babies na gi apokpa tomchauna paumi singa unaba amada phongdokre.